ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯒꯤ ꯃꯤꯡ ꯄꯥꯊꯧ ꯑꯃꯣꯝꯆꯥ꯫ ꯃꯌꯥꯝ ꯋꯥꯔꯤ ꯍꯧꯖꯔꯒꯦ꯫ ꯃꯥꯅ ꯑꯣꯏꯗꯣꯏꯅꯤ꯫ ꯋꯥꯔꯤꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ꯫ ꯀꯅꯥꯅꯣ? ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯆꯥꯛꯁꯪꯂꯣꯝꯗ ꯅꯠꯇ꯭ꯔꯅꯦ? ꯁꯤꯗꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦꯅ꯫ ꯅꯪ ꯑꯣꯏꯔꯦ꯫ ꯅꯪꯁꯨ ꯑꯩꯒꯨꯝꯅ ꯅꯥꯏꯇꯣꯝ ꯇꯥꯕ ꯄꯨꯟꯁꯤꯔꯥ? ꯅꯨꯡꯁꯤꯗ ꯃꯇꯝꯗꯣ꯫ ꯉꯁꯤ ꯍꯧꯗꯣꯛꯅ ꯆꯐꯨ ꯀꯣꯠꯂꯝꯕꯁꯤ ꯎꯔꯒ ꯊꯥꯏꯅ ꯏꯃꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯔꯣ ꯉꯁꯤꯗꯤ ꯑꯔꯥꯞꯄꯗ ꯎꯔꯤꯕ ꯆꯤꯡꯈꯣꯡꯁꯤꯗ ꯑꯣꯏꯅ ꯆꯥꯔꯨꯔꯁꯤꯀꯣ꯫ ꯁꯣꯝꯗ ꯆꯠꯂꯣ, ꯄꯨꯂꯞ ꯆꯠꯂꯣ꯫ ꯉꯁꯤꯗꯤ ꯅꯈꯣꯏ ꯈꯔꯁꯨ ꯋꯥꯅ ꯎꯏꯗ꯫ ꯊꯥꯗꯣꯔꯛꯑꯗꯣꯏ ꯖꯥꯠꯂꯅꯦ? ꯅꯣꯡꯕ ꯃꯪꯕꯁꯤꯗ ꯊꯥꯗꯣꯔꯛꯇꯧꯁꯨ ꯃꯥꯟꯗ꯭ꯔꯦꯗ꯫ ꯑꯂꯥꯡꯕꯤ, ꯅꯪꯁꯨ ꯉꯁꯤꯗꯤ ꯃꯑꯣꯡ ꯍꯥꯗꯅ ꯆꯠꯂꯤꯗ꯫ ꯅꯪꯕꯨ ꯅꯁꯥꯒ ꯉꯝꯗ꯭ꯔꯕꯣ? ꯅꯠꯇ꯭ꯔꯒꯅ ꯄꯥꯈꯪ ꯑꯩꯅ ꯅꯈꯣꯏꯕꯨ ꯁꯦꯟꯅꯕꯁꯤ ꯅꯈꯣꯏ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯅꯦ? ꯑꯩꯁꯨ ꯌꯨꯝ ꯄꯥꯜꯂꯕꯗꯤ ꯅꯈꯣꯏꯕꯨ ꯁꯦꯟꯅꯕ ꯇꯣꯛꯈꯤꯕ ꯌꯥꯏ꯫ ꯂꯥꯛꯑꯣ꯫ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯕꯁꯨ ꯅꯈꯣꯏꯕꯨꯗꯤ ꯀꯥꯎꯕ ꯉꯝꯃꯣꯏꯗ꯫ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄꯅꯤ꯫ ꯅꯈꯣꯏꯒ ꯑꯩꯒꯁꯦ ꯇꯠꯅ ꯊꯥꯅ ꯌꯥꯗ꯭ꯔꯕ ꯃꯔꯤ ꯑꯃꯗꯤ ꯂꯩꯔꯕꯅꯤꯅꯦꯍꯦ꯫ ꯂꯥꯛꯑꯣ꯫ ꯆꯠꯂꯣ꯫ ꯁꯦ꯫ ꯁ꯭ꯋꯥꯏꯁꯤꯗ ꯑꯣꯏꯅ ꯆꯥꯔꯁꯦ꯫ ꯅꯈꯣꯏ ꯁꯤꯗ ꯉꯥꯏꯍꯥꯛ ꯆꯥꯎꯀꯣ꯫ ꯑꯩ ꯎꯁꯤꯒꯤ ꯎꯈꯥꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ꯫ ꯅꯈꯣꯏ ꯑꯗꯨꯝ ꯆꯥꯎꯀꯣ꯫ ꯑꯉꯧꯕꯤ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯗꯤ? ꯅꯪꯒꯤ ꯍꯧꯅꯕꯤꯁꯤ ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯥ? ꯅꯠꯇꯦ, ꯅꯪꯕꯨ ꯐꯅꯁꯨ ꯆꯥꯎꯔꯦ꯫ ꯑꯩꯅ ꯁꯖꯤꯛ ꯍꯦꯛ ꯐꯥꯟꯗ꯭ꯔꯤꯈꯩ ꯁꯖꯤꯛ ꯆꯥꯎ ꯌꯥꯗꯕꯁꯤꯕꯨ ꯅꯪꯕꯨ ꯀꯔꯝꯕꯅꯣ? ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯋꯥꯔꯦ꯫ ꯑꯩ ꯅꯪꯒꯤ ꯁꯖꯤꯛ ꯐꯥꯟꯕ ꯉꯝꯂꯔꯣꯏ꯫ ꯆꯠꯂꯣ, ꯑꯥꯗ ꯅꯥꯄꯤꯒ ꯅꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯆꯥꯔꯤꯁꯦ, ꯆꯠꯂꯣ, ꯑꯁꯤꯗ ꯆꯥꯔꯨꯔꯣ꯫ ꯆꯠꯂꯣ꯫ ꯅꯪꯁꯨ ꯑꯩꯅ ꯑꯉꯥꯡꯅꯤꯅ ꯃꯌꯥꯝꯁꯤꯗꯒꯤ ꯅꯪꯅ ꯈꯔ ꯑꯉꯥꯡ ꯑꯣꯏꯅ ꯎꯏꯌꯦꯅ ꯑꯩꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯁꯤꯗ ꯅꯪꯁꯨ ꯀꯦꯊꯣꯛ ꯃꯧꯊꯣꯛꯄ ꯑꯃꯗꯤ ꯌꯥꯎꯔꯦ ꯇꯧꯔꯤꯁꯦ꯫ ꯅꯪ ꯐꯖꯅ ꯂꯝꯗꯝꯅꯔꯦꯅꯦꯀꯣ ꯅꯪ ꯇꯧꯔꯤꯁꯤ ꯃꯁꯤ꯫ ꯆꯠꯂꯣ, ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ꯫ ꯆꯠꯂꯣ, ꯑꯥꯗ ꯃꯌꯥꯝ ꯆꯥꯅꯔꯤꯁꯤꯗ ꯆꯥꯔꯨꯔꯣ, ꯆꯠꯂꯣ꯫ ꯃꯥꯅ ꯍꯥꯏꯕꯁꯤ ꯍꯦꯛ ꯌꯥꯍꯧꯗꯕꯗ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕꯅꯤ ꯈꯪꯗꯦ, ꯑꯩꯉꯣꯟꯁꯤꯗ ꯑꯃꯨꯛꯇꯕꯨ ꯋꯥꯏꯕꯒ ꯂꯦꯛꯄꯒ꯫ ꯉꯧꯕꯤ, ꯆꯠꯂꯨꯃꯤ ꯅꯪꯕꯣ꯫ ꯑꯩꯅ ꯁꯖꯤꯛ ꯍꯦꯛ ꯐꯥꯜꯂꯒ ꯄꯤꯖꯍꯧꯗꯕꯗ ꯃꯁꯤ ꯁꯖꯤꯛ ꯃꯅꯥ ꯑꯃ ꯆꯥꯔꯣꯏꯗꯧꯔꯤꯕꯅꯤ ꯇꯧꯔꯤꯁꯦ꯫ ꯍꯩ, ꯑꯉꯧꯕꯤ꯫ ꯇꯧꯔꯤꯁꯤ ꯀꯨꯟꯗꯅ ꯃꯁꯤꯗ ꯇꯧꯔ ꯂꯩꯈ꯭ꯔꯦꯅꯤ꯫ ꯀꯔꯝ ꯊꯣꯛꯑꯒꯕ ꯁꯜ ꯂꯝꯆꯥ ꯅꯪꯕꯨ
ꯅꯣꯡꯁꯤꯁꯨ ꯄꯨꯃꯝꯃꯝꯅ ꯃꯝꯁꯤꯜꯂꯛꯂꯦ ꯇꯧꯔꯤꯁꯤ. ꯑꯩꯈꯣꯏꯕꯨ ꯆꯠꯍꯧꯔꯁꯤꯔꯅꯦ. ꯉꯥꯏꯍꯥꯛ ꯌꯦꯡꯉꯒꯦ. ꯌꯨꯝꯗꯁꯨ ꯏꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯣ ꯃꯊꯟꯇ ꯂꯩꯔꯝꯗꯣꯏꯁꯤ. ꯈꯪꯗ꯭ꯔꯦ. ꯅꯈꯣꯏꯕꯨ ꯁꯦꯜꯂꯒ ꯁꯟꯄꯨꯅ ꯈꯒ ꯄꯤꯔꯛꯄ ꯆꯦꯡ ꯍꯦꯟꯖꯥꯡ ꯅꯥꯄꯤꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯑꯅꯤꯒꯤꯗꯤꯅꯦ ꯄꯨꯛ ꯊꯥꯛꯂꯤꯕꯅꯤꯗꯣ. ꯈꯪꯗ꯭ꯔꯦ. ꯅꯈꯣꯏꯁꯤꯁꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯒ ꯄꯨꯟꯈꯤꯗꯣꯔꯤꯕꯖꯥꯠꯅꯣ. ꯃꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯉꯧꯕꯤ ꯅꯪꯅ ꯑꯃꯨꯛ ꯑꯩꯉꯣꯟꯁꯤꯗ ꯅꯥꯎꯊꯤ ꯁꯥꯔꯤꯕꯅꯤꯗꯣ. ꯂꯥꯛꯑꯣ. ꯁꯦ. ꯅꯣꯡꯁꯤꯁꯨ ꯃꯪꯁꯤꯜꯂꯛꯂꯦ. ꯍꯨꯏꯁꯤꯡ ꯑꯁꯤꯁꯨ ꯂꯝꯍꯥꯡꯁꯤꯗ ꯄꯪꯊꯣꯛꯇ ꯊꯣꯛꯇꯨꯅ ꯈꯣꯡꯅꯔꯤ ꯇꯧꯁꯤ. ꯀꯔꯤꯕꯨ ꯊꯣꯛꯒꯦꯕ? ꯑꯩꯅ ꯁꯟ ꯁꯦꯜꯂꯨꯔꯒ ꯍꯜꯂꯛꯄ. ꯑꯗꯨꯒ ꯏꯃꯥꯅ ꯏꯃꯥ, ꯉꯁꯤꯗꯤ ꯁꯟꯁꯨ ꯀꯌꯥ ꯊꯥꯗꯣꯛꯅꯔꯛꯇꯦ. ꯋꯥꯕꯅꯁꯨ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯦ. ꯏꯃꯥ, ꯆꯥꯛ ꯂꯣꯏꯔꯕꯣ? ꯅꯠꯇꯦ ꯅꯪꯕꯨ ꯁꯟ ꯁꯦꯟꯕ ꯍꯜꯂꯛꯑꯒ ꯀꯗꯣꯝꯗ ꯑꯃꯨꯛ ꯆꯠꯂꯤꯕꯅꯣꯕ? ꯏꯃꯥꯟꯅꯕꯁꯤꯡꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯃꯇꯝ ꯑꯃꯨꯛ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ. ꯏꯃꯥ, ꯍꯌꯦꯡꯒꯩꯗꯤ ꯉꯟꯅ ꯍꯟꯖꯤꯜꯂꯛꯂꯒꯦꯗ. ꯃꯇꯝꯁꯦ ꯐꯩꯅꯥꯝ ꯊꯦꯡꯖꯤꯜꯂꯛꯂꯕꯅꯤ. ꯑꯩꯁꯨ ꯅꯪ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯝꯃꯤ. ꯅꯣꯡꯁꯨ ꯆꯨꯕꯗꯨꯗ ꯉꯁꯤꯁꯤ ꯁꯟꯁꯤꯡꯁꯨ ꯃꯐꯝ ꯆꯥꯅ ꯃꯌꯨꯝꯗ ꯊꯤꯟꯖꯤꯜꯂꯝꯕ. ꯑꯗꯨꯗꯨꯅ ꯈꯔꯁꯨ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯏꯃꯥ. ꯍꯌꯦꯡꯒꯩꯗꯤ ꯉꯟꯅꯕ ꯇꯧꯔꯒꯦ. ꯂꯥꯛꯃꯟꯗꯕꯗꯨꯗ ꯆꯥꯛꯇꯣ ꯎꯞꯄꯒ ꯊꯝꯃꯝꯃꯕꯅꯤ. ꯅꯪ ꯆꯥꯊꯣꯛꯎꯔꯣ. ꯍꯣꯏ ꯏꯃꯥ. ꯑꯗꯨ ꯏꯃꯥꯗꯤ ꯆꯥꯛ ꯆꯥꯔꯕꯣ? ꯏꯃꯥꯗꯤ ꯆꯥꯔꯦ. ꯅꯪ ꯆꯥꯊꯣꯛ. ꯏꯃꯥꯁꯨ ꯆꯥꯔꯦ ꯍꯥꯏꯔꯕꯅꯤꯅ ꯑꯗꯨꯗꯤ ꯑꯩ ꯆꯥꯊꯣꯛꯑꯒꯦ ꯏꯃꯥ. ꯑꯩ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ. ꯏꯃꯥ, ꯍꯦꯟꯖꯥꯡꯁꯤꯗꯤ ꯍꯥꯎꯋꯦ. ꯏꯃꯥ, ꯆꯥꯛꯁꯤꯕꯨ ꯂꯩꯍꯧꯗ꯭ꯔꯕꯣ? ꯈꯤꯇꯪꯒ ꯍꯥꯞꯄꯟꯅꯤꯡꯉꯤꯗ ꯑꯩꯗꯤ. ꯉꯁꯤꯗꯤ ꯏꯃꯥꯁꯨ ꯀꯩꯊꯦꯜ ꯆꯠꯇ꯭ꯔꯕꯅꯤꯅ ꯆꯥꯛꯇꯣ ꯈꯔ ꯍꯦꯛ ꯀꯧꯈ꯭ꯔꯦ. ꯍꯌꯦꯡ ꯑꯣꯏꯅ ꯉꯟꯅ ꯆꯥꯔꯣ. ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ. ꯏꯃꯥ, ꯑꯗꯨꯗꯤ ꯏꯃꯥꯁꯨ ꯄꯣꯊꯥꯕꯤꯔꯣ. ꯑꯩꯁꯨ ꯄꯣꯊꯥꯅꯕ ꯇꯧꯔꯒꯦ. ꯍꯣꯏ. ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯗꯨꯕꯨ ꯏꯃꯥꯔꯣ? ꯏꯃꯥ, ꯀꯩꯗꯧꯔꯦ? ꯏꯃꯥ. ꯏꯕꯨꯡꯉꯣ, ꯏꯃꯥꯅꯤ. ꯀꯔꯤꯅꯣ? ꯀꯩꯁꯨ ꯇꯧꯗꯦ. ꯏꯃꯥꯕꯨ ꯆꯥꯛ ꯆꯥꯔꯦ ꯍꯥꯏꯕꯗꯥꯏꯅꯦ? ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ. ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯆꯐꯨꯗꯒꯤ ꯆꯒꯥ ꯀꯣꯠꯇꯨꯅ ꯆꯥꯔꯝꯂꯤꯕ? ꯏꯃꯥ, ꯅꯆꯥꯗ ꯃꯤꯅꯝꯕꯤꯒꯅꯨ. ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯤꯌꯨ ꯏꯃꯥ. ꯏꯃꯥ ꯉꯁꯤꯒꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯕ꯭ꯔꯥ? ꯏꯃꯥ ꯏꯆꯥꯒꯤ ꯃꯐꯝꯗ ꯃꯥꯏꯊꯤꯔꯦ. ꯉꯁꯤꯁꯦ ꯏꯃꯥ ꯆꯦꯡꯗꯣ ꯈꯔ ꯍꯦꯛ ꯌꯥꯝꯃꯟꯗꯕꯗꯨꯗ ꯏꯆꯥꯗꯤ ꯁꯟ ꯁꯦꯟꯕ ꯆꯠꯄꯅꯤꯅ ꯋꯥꯔꯝꯃꯅꯤ ꯈꯟꯗꯅ ꯏꯃꯥꯅ ꯅꯪꯒꯤ ꯁꯔꯨꯛꯇꯣ ꯑꯗꯨ ꯈꯛꯇꯪ ꯊꯣꯡꯂꯦ. ꯏꯃꯥ ꯉꯁꯤꯒꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ. ꯏꯃꯥ, ꯀꯔꯤꯒꯤꯅꯣ? ꯅꯆꯥꯗ ꯑꯗꯨꯛ ꯆꯥꯎꯕ ꯃꯤꯅꯝꯕꯤꯔ ꯀꯩꯒꯤꯅꯣ? ꯏꯃꯥꯅ ꯆꯥꯛ ꯆꯥꯗꯦ ꯍꯥꯏꯕꯤꯔꯝꯂꯕꯗꯤ ꯅꯆꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨꯗ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯌꯦꯟꯅꯗꯨꯅ ꯆꯥꯃꯤꯟꯅꯔꯝꯂꯕꯗꯤ. ꯏꯃꯥ, ꯅꯪ ꯊꯃꯣꯏ ꯌꯥꯝ ꯀꯟꯃꯜꯂꯤ ꯏꯃꯥ.
ꯄꯥꯕꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯄꯥꯕꯅ ꯁꯨꯔ ꯅꯣꯝꯂ ꯈꯛꯇ ꯆꯥꯖꯔꯛꯄꯅꯤ. ꯄꯥꯕꯅ ꯂꯩꯈꯤꯗꯕ ꯇꯨꯡꯁꯤꯗ ꯅꯆꯥꯅ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯉꯝꯗ ꯏꯃꯥ ꯑꯩ ꯁꯟꯁꯤꯟꯕꯁꯤ ꯇꯣꯛꯂꯒꯦ. ꯑꯗꯨꯒ ꯑꯐꯪ ꯊꯕꯛ ꯁꯨꯅꯣꯝꯗꯨꯅ ꯑꯩ 이마기 ꯃꯇꯦꯡ ꯄꯥꯡꯂꯒꯦꯕ 이마. ꯍꯥꯏ ꯑꯉꯥꯡꯕ, ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯉꯤꯕꯗꯨꯕꯣ? ꯏꯆꯥꯗꯤ ꯅꯄꯥꯕꯨꯡꯅ ꯂꯩꯔꯤꯉꯩꯗꯁꯨ ꯂꯨꯅ ꯇꯧꯖꯔꯝꯈ꯭ꯔꯕ. ꯏꯃꯥ ꯀꯩꯊꯦꯜ ꯆꯠꯂꯤꯁꯤꯗꯤ ꯏꯃꯥꯅ ꯀꯩꯊꯦꯜ ꯐꯝꯃꯒ ꯏꯆꯥꯕꯨ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯜꯂꯣꯏꯌꯦ. ꯂꯥꯛꯑꯣ ꯇꯨꯝꯃꯨꯔꯣ. 이마는 찐만 통다 ꯐꯅ ꯂꯣꯠꯇꯨꯅ ꯉꯥꯡꯂꯕꯁꯨ ꯑꯩ ꯅꯆꯥ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯦꯅ. ꯑꯩ ꯍꯧꯖꯤꯛꯇꯤ ꯄꯥꯡꯒꯜ ꯁꯔꯦꯡ ꯐꯥꯔꯛꯂꯦꯅ 이마. 이마ꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ. 이마, ꯐꯔꯦ, ꯄꯣꯊꯥꯕꯤꯔꯣ ꯂꯥꯛꯑꯣ. ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯀꯥꯟꯕꯒ ꯑꯩ ꯁꯟꯕꯨꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯆꯦꯡ ꯅꯠꯇ꯭ꯔꯒ ꯁꯦꯜ ꯑꯩ ꯁꯣꯏꯗꯅ ꯂꯧꯒꯦ 이마. ꯂꯥꯛꯑꯣ. ꯅꯣꯡꯁꯤ ꯉꯥꯜꯂ ꯃꯥꯜꯂꯦ. ꯅꯣꯡꯉꯥꯟꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦꯗꯅ ꯑꯩꯗꯤ. ꯉꯁꯤꯁꯨ ꯑꯃꯨꯛ ꯀꯔꯤꯅꯣꯅꯦ ꯑꯩꯉꯣꯟꯗ ꯍꯟꯗꯛ ꯇꯧꯔꯤꯕꯁꯤꯕꯨ ꯂꯥꯏꯅꯔ ꯃꯤꯅꯔ ꯑꯩꯕꯨ ꯋꯥꯈꯜ ꯑꯃ ꯇꯥꯕ ꯉꯝꯗ꯭ꯔꯦꯗ ꯑꯩꯁꯦ. ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯃꯨꯡ ꯃꯪꯒꯣꯜꯁꯤꯕꯨ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏ ꯁꯨꯝ ꯂꯣꯏꯁꯤꯟꯕꯤꯗꯅ ꯂꯩꯔꯝꯃꯤꯁꯤ. ꯑꯩ ꯃꯁꯤꯕꯨ ꯀꯅꯥꯅ ꯑꯣꯏꯖꯥꯠꯅꯣꯅꯦ? ꯀꯔꯤꯅꯣ ꯑꯩ ꯉꯔꯥꯡ ꯎꯄꯨ ꯃꯊꯛꯇ ꯏꯟꯖꯅ ꯊꯥꯡꯀꯠꯂꯒ ꯊꯝꯂꯝꯕ ꯂꯥꯏ ꯐꯗꯤꯕꯤꯁꯤ ꯂꯝꯂꯥꯏꯁꯤꯗ ꯃꯇꯧ ꯀꯔꯝꯅ? ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯁꯥꯁꯤꯅ ꯈꯣꯡꯗꯩꯅ ꯇꯣꯟ ꯐꯥꯎꯕ ꯇꯨ ꯆꯨꯡꯕꯁꯤꯅ ꯑꯁꯤꯕꯨ ꯉꯔꯥꯡ ꯑꯩꯕꯨ ꯎꯄꯨ ꯃꯊꯛꯇ ꯊꯥꯡꯀꯠꯂ ꯊꯝꯃꯝꯃꯤꯗ. ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯤ. ꯃꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯒꯗ꯭ꯔꯥꯅꯦ? ꯍꯥꯏ ꯆꯕꯣꯟꯖꯥꯎ ꯅꯪꯕꯨ ꯂꯩꯇꯕ꯭ꯔꯅꯦ? ꯀꯅꯥꯅꯣ? ꯏꯅꯦ ꯅꯠꯇ꯭ꯔꯥ? ꯑꯌꯨꯛꯁꯤꯗꯕꯨ ꯀꯗꯥꯏꯗꯕꯨ ꯆꯠꯂꯤꯖꯥꯠꯅꯣꯅꯦ? ꯍꯥꯏ ꯆꯕꯣꯟꯖꯥꯎ. ꯏꯅꯦ, ꯂꯩꯌꯦ. ꯑꯩ ꯊꯣꯛꯂꯛꯏꯅꯦ. ꯏꯅꯦ, ꯀꯗꯣꯝꯗ ꯂꯦꯡꯕꯤꯔꯨꯕꯅꯣ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ? ꯅꯪꯒꯤ ꯁꯪꯒꯣꯝꯁꯦ ꯊꯤꯟꯕ ꯂꯥꯛꯏꯕꯅꯤꯅꯦ. ꯁꯪꯒꯣꯝꯗꯣ ꯉꯁꯤꯗꯤ ꯑꯍꯥꯟꯕ ꯁꯨꯝꯃꯤ. ꯑꯗꯨꯗ ꯅꯪꯁꯨ ꯃꯍꯥꯎ ꯌꯦꯡꯁꯅꯨ ꯏꯅꯦꯅ ꯅꯪꯒꯤ ꯁꯪꯒꯣꯝ ꯈꯔ ꯍꯦꯛ ꯊꯤꯜꯂꯛꯄꯅꯤꯅꯦ ꯅꯪꯕꯣ. ꯁꯤ ꯂꯧꯁꯜꯂꯣ. ꯍꯣꯏ ꯏꯅꯦ. ꯁꯨꯃꯥꯡ ꯊꯤꯂꯣꯡꯁꯤꯗꯤ ꯅꯪꯅ ꯋꯥꯏ ꯇꯩꯔꯤꯕ꯭ꯔꯥ ꯇꯧꯔꯤꯁꯤꯗꯤ? ꯑꯣꯊꯣꯛꯅ ꯐꯖꯅ ꯃꯤ ꯇꯥꯈꯩ ꯂꯣꯏꯁꯤꯜꯂꯤꯃꯤꯁꯤꯕꯣ. ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗ ꯏꯅꯦ? ꯑꯩꯅ ꯍꯥꯏꯗꯨꯅꯤ, ꯅꯍꯥꯟ ꯏꯅꯦ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯑꯩꯅ ꯋꯥꯔꯤ ꯄꯨꯡꯕ ꯂꯤꯔꯝꯃꯤꯕꯗꯨꯅꯤ. ꯑꯩꯁꯨ ꯄꯨꯡꯉꯛꯏ. ꯇꯨꯝ ꯍꯧꯒꯠꯂꯛꯄ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤꯅꯦ. ꯑꯗꯨꯒ ꯆꯥꯛꯁꯨ ꯍꯦꯛꯇ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯤꯅꯦ. ꯀꯅꯥꯅꯅꯣ ꯂꯥꯏꯅꯔ ꯃꯤꯅꯔ ꯑꯩ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔꯦꯅꯦ. ꯀꯔꯤ ꯍꯥꯏꯕ? ꯅꯪꯅ ꯅꯍꯥꯟ ꯍꯥꯏꯔꯝꯕ ꯋꯥꯁꯤꯡ ꯑꯗꯨ ꯆꯨꯝꯃꯦꯗꯅ ꯇꯧꯔꯤꯁꯤꯗꯤ. ꯀꯅꯥꯅꯕꯨ ꯑꯣꯏꯔꯤꯅꯣ ꯁꯤꯕꯣ? ꯏꯅꯦ, ꯑꯩꯁꯨ ꯈꯜꯂꯝꯃꯤꯕꯅꯤ. ꯉꯥꯏꯈꯣꯅꯦ ꯆꯄꯣꯟꯖꯥꯎ. ꯂꯩꯀꯥꯏꯁꯤꯗꯕꯨ ꯏꯌꯥꯗ ꯄꯥꯝꯖꯜꯂꯛꯄ ꯅꯨꯡꯁꯤꯔꯛꯄ ꯂꯩꯁꯥꯕꯤꯒ ꯂꯩꯔꯖꯥꯠꯂꯅꯦ? ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯅ ꯏꯃꯨꯡ ꯃꯪꯒꯣꯜꯒꯁꯤ ꯂꯣꯏꯁꯤꯟꯗꯅ ꯊꯕꯛ ꯏꯪꯈꯥꯡꯒ ꯇꯧꯔꯝꯃꯤꯁꯤꯕꯨ ꯂꯣꯟꯅ ꯂꯥꯛꯇꯅ ꯏꯌꯥꯗ ꯅꯨꯡꯁꯤꯕꯒ ꯌꯥꯎꯔꯖꯥꯠꯂꯣ? ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗ ꯏꯅꯦ? ꯑꯩꯈꯣꯏ ꯏꯅꯦꯁꯤꯅ ꯎꯟꯊꯣꯛꯄ ꯋꯥ ꯉꯥꯛꯇ.
ꯑꯩꯗꯤꯅꯦ ꯂꯥꯏ ꯐꯗꯤꯕꯤꯁꯤꯅ ꯑꯣꯏꯔꯝꯒꯗ꯭ꯔꯅ ꯀꯟꯅ ꯈꯜꯂꯤꯅꯦ ꯁꯤꯗꯒꯤ ꯂꯥꯏ ꯐꯗꯤꯕꯤꯁꯤꯗꯤ ꯀꯅꯥꯅ ꯄꯨꯔꯛꯏꯅꯣ ꯁꯤꯗꯤ? ꯂꯥꯡꯐꯩꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯄ ꯅꯨꯃꯤꯠꯇꯨꯗ ꯀꯩꯊꯦꯜꯗ ꯑꯍꯜ ꯑꯃꯈꯛꯅ ꯂꯥꯏ ꯐꯗꯤꯕꯤ ꯈꯔ ꯌꯣꯜꯂꯒ ꯂꯩꯔꯝꯃꯤ. ꯑꯗꯨꯗ ꯂꯥꯡꯐꯩ ꯍꯜꯂꯛꯄꯅꯤ ꯁꯥꯗꯅ ꯑꯩꯁꯨ ꯌꯨꯝꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯇ ꯂꯩꯁꯜꯂꯒꯦꯅ ꯂꯥꯏ ꯐꯗꯤꯕꯤ ꯑꯃ ꯍꯦꯛ ꯂꯩꯔꯒ ꯄꯣꯔꯛꯑꯦ. ꯀꯔꯤꯅꯣ ꯅꯪꯕꯨ ꯌꯨꯝ ꯑꯁꯤꯗ ꯂꯥꯏ ꯐꯗꯤꯕꯤ ꯂꯩꯔꯛꯏ ꯍꯥꯏꯁꯤꯕꯨ? ꯅꯠꯇꯦ, ꯅꯪꯕꯨ ꯀꯩꯗꯧꯅꯗꯣꯏꯅꯣꯃꯤ? ꯏꯅꯦ, ꯑꯩꯁꯨ ꯌꯨꯝꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯂꯩꯁꯜꯂꯒꯦꯗꯅ ꯑꯌꯣꯟꯕ ꯑꯃ ꯍꯦꯛ ꯂꯩꯗꯨꯅ ꯄꯣꯔꯛꯄꯅꯤꯅꯦ. ꯏꯅꯦ, ꯑꯩꯗꯤ ꯂꯥꯏ ꯐꯗꯤꯕꯤꯁꯤꯅ ꯑꯣꯏꯔꯝꯒꯗ꯭ꯔꯅ ꯑꯩ ꯆꯤꯡꯅꯕꯗ ꯏꯅꯦ ꯈꯪꯗ꯭ꯔꯦꯗ. ꯍꯥꯏ ꯑꯉꯥꯎꯕ, ꯂꯥꯏ ꯐꯗꯤꯕꯤꯅꯕꯨ ꯃꯤ ꯑꯣꯟꯗꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯂꯣꯏꯁꯜꯂꯦ ꯍꯥꯏꯕ꯭ꯔꯣ? ꯍꯣꯏꯗ, ꯅꯪꯅ ꯍꯦꯛ ꯆꯤꯡꯅꯔꯒꯅ ꯂꯥꯏ ꯐꯗꯤꯕꯤꯗꯣ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯄꯤꯊꯣꯛꯎꯆꯣ. ꯍꯣꯏꯅꯦ, ꯑꯩ ꯉꯁꯤꯃꯛ ꯂꯥꯏ ꯐꯗꯤꯕꯤꯁꯤ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯊꯤꯗꯣꯛꯎꯔꯒꯦꯅꯦ. ꯏꯍꯦ, ꯑꯩꯗꯤ ꯀꯥꯎꯔꯦꯗꯅ. ꯁꯪꯒꯣꯝ ꯊꯤꯟꯕ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯇ꯭ꯔꯦꯅ ꯑꯃꯨꯛ ꯅꯪ ꯃꯈꯣꯏꯅ ꯏꯁꯧ ꯂꯥꯡꯕꯗ ꯂꯣꯏꯔꯝꯃꯅꯤ. ꯑꯩ ꯆꯠꯂꯒꯦ. ꯅꯣꯡꯕꯨ ꯆꯨꯗꯣꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ? ꯅꯪꯁꯨ ꯀꯩꯅꯣ ꯊꯕꯛ ꯏꯟꯈꯥꯡꯗꯣ ꯍꯦꯛ ꯂꯣꯏꯁꯜꯂꯝꯃꯣ. ꯏꯅꯦꯒꯤ ꯅꯥꯛꯇꯅꯦ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ ꯍꯦꯛ ꯂꯥꯛꯑꯒ ꯂꯩꯔꯨ ꯂꯥꯎ. ꯑꯩ ꯆꯠꯂꯒꯦꯀꯣ. ꯍꯣꯏꯅꯦ, ꯑꯩꯁꯨ ꯐꯤꯔꯣꯜ ꯈꯔ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯀꯦ ꯇꯧꯕꯅꯤ. ꯑꯗꯨ ꯅꯣꯡꯁꯤ ꯆꯨꯗ꯭ꯔꯤꯉꯩꯗ ꯑꯩꯁꯨ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯅꯕ ꯍꯣꯠꯅꯔꯒꯦꯅꯦ. ꯑꯩ ꯁꯨꯝ ꯂꯩꯍꯧꯔꯒꯦꯅꯦ. ꯍꯣꯏ, ꯑꯩ ꯆꯠꯂꯦꯀꯣ. ꯏꯅꯦ ꯆꯠꯂꯦ. ꯆꯠꯂꯦ. ꯍꯥꯏꯒꯨꯝꯕꯗꯅ ꯂꯥꯏ ꯐꯗꯤꯕꯤꯅꯕꯨ ꯃꯗꯨꯝꯅ ꯇꯧꯒꯗ꯭ꯔꯅꯦ? ꯑꯃꯕꯨ ꯑꯣꯏꯔꯦ, ꯑꯩ ꯂꯥꯏ ꯐꯗꯤꯕꯤ ꯑꯁꯤ ꯌꯨꯝꯗꯁꯨ ꯁꯤꯖꯤꯟꯅꯐꯝ ꯀꯥꯟꯅꯗꯦ. ꯍꯦꯛ ꯊꯤꯟꯗꯣꯛꯎꯕ ꯍꯥꯏꯗꯨꯅꯤ. ꯐꯤꯔꯣꯜ ꯈꯔ ꯂꯩꯔꯤꯕꯁꯤ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯎꯔꯒꯦ. ꯅꯣꯡꯁꯤꯁꯨ ꯇꯥꯗꯣꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ? ꯍꯌꯦꯡ ꯍꯪꯆꯤꯠ ꯂꯩꯔꯕꯗꯤ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯔꯅꯤꯁꯦ. ꯂꯣꯏꯁꯟꯕ ꯌꯥꯕ ꯀꯔꯤꯅꯣ ꯈꯔ ꯍꯦꯛ ꯂꯣꯏꯁꯟꯕ ꯑꯗꯨꯅꯤ. ꯅꯨꯃꯤꯠꯁꯨ ꯇꯥꯗ꯭ꯔꯤꯉꯩꯁꯤꯗ ꯑꯩꯕꯨ ꯀꯩꯊꯦꯜꯕꯨꯇꯪ ꯆꯠꯂꯨꯕꯅ ꯐꯒꯗ꯭ꯔꯅꯦ? ꯆꯠꯂꯨꯔꯒꯦ. ꯏꯗꯣꯝꯆꯥ, ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯪꯖꯒꯦꯕ. ꯁ꯭ꯋꯥꯏꯁꯤꯗ ꯂꯥꯏ ꯐꯗꯤꯕꯤ ꯌꯣꯟꯕꯤ ꯏꯃꯥ ꯑꯃꯈꯛꯀ ꯄꯣꯠꯐꯝ ꯐꯝꯕ ꯎꯕꯤꯕ꯭ꯔꯣ? ꯂꯥꯏ ꯐꯗꯤꯕꯤ ꯌꯣꯟꯕ ꯄꯣꯠꯐꯝ ꯐꯝꯕꯤꯗꯤ ꯁ꯭ꯋꯥꯏꯗꯗꯤ ꯐꯝꯗꯦꯅꯦ ꯏꯕꯨꯡꯉꯣ. ꯐꯝꯗꯦ ꯍꯥꯏꯕ? ꯑꯁꯤꯒꯤ ꯄꯣꯠꯂꯛꯁꯤꯗ ꯅꯪꯅ ꯍꯦꯛ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯑꯁꯤ ꯄꯣꯠꯂꯛꯁꯤꯗ ꯍꯦꯛ ꯍꯪꯉꯨ. ꯏꯟꯗꯣꯝꯆꯥꯒꯤ ꯃꯅꯥꯛꯁꯤꯗꯗꯤꯅꯦ ꯂꯥꯏ ꯐꯗꯤꯕꯤ ꯌꯣꯟꯕ ꯑꯍꯜꯗꯤ ꯑꯃꯠꯇ ꯐꯝꯗꯦ. ꯍꯣꯏ ꯏꯟꯗꯣꯝꯆꯥ, ꯅꯨꯡꯉꯥꯏꯖꯔꯦ. ꯀꯔꯤꯅꯣ ꯃꯥꯅ ꯅꯍꯥꯟ ꯌꯣꯜꯂꯝꯕꯗꯨꯕꯨ ꯀꯩꯊꯦꯜ ꯃꯆꯥꯒꯤ ꯁꯤꯒꯤ ꯃꯇꯥꯏꯁꯤꯗꯅꯤꯗ. ꯃꯥꯅꯤꯗ. ꯀꯔꯤꯅꯣꯅꯦ? ꯏꯅꯦ, ꯁꯤꯗ ꯄꯣꯠꯐꯝ ꯐꯝꯕ ꯂꯥꯏ ꯐꯗꯤꯕꯤ ꯌꯣꯟꯕꯤ ꯏꯃꯥꯗꯨꯕు ꯉꯁꯤ ꯀꯥꯔꯛꯇ꯭ꯔꯕꯣ? ꯏꯕꯨꯡꯉꯣ, ꯏꯃꯥꯗꯨꯔꯣ ꯉꯁꯤꯗꯤ ꯀꯥꯔꯛꯇ꯭ꯔꯦꯅꯦꯍꯦ. ꯅꯣꯡ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦ ꯃꯥ ꯂꯥꯛꯇꯕ. ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ. ꯉꯍꯥꯟꯈꯩꯗꯤ ꯃꯥꯅ ꯏꯉꯟ ꯉꯟꯅ ꯐꯝꯕꯅꯤ. ꯑꯗꯨꯕꯨꯅꯦ ꯉꯁꯤꯗꯤ ꯐꯝꯗ꯭ꯔꯦ. ꯀꯥꯔꯛꯇ꯭ꯔꯦꯅꯦꯍꯦ. ꯀꯔꯤ ꯀꯥꯔꯛꯇ꯭ꯔꯦꯕ ꯏꯟꯗꯣꯝꯆꯥ? ꯀꯥꯔꯛꯇ꯭ꯔꯦ. ꯅꯪꯕꯨ ꯀꯩ ꯂꯧꯒꯦ ꯍꯥꯏꯕꯅꯣ? ꯏꯟꯗꯣꯝꯆꯥ, ꯀꯩꯁꯨ ꯂꯧꯔꯣꯏꯗ. ꯑꯗꯨꯗꯤ ꯑꯩ ꯂꯥꯏ ꯐꯗꯤꯕꯤꯁꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯊꯝꯃꯝꯕꯅ ꯐꯒꯗ꯭ꯔꯥ? ꯅꯣꯡꯁꯤꯁꯨ ꯆꯨꯔꯛꯇꯣꯔꯤꯕ ꯀꯩꯅꯣ. ꯌꯨꯝ ꯌꯧꯍꯧꯕꯅ ꯐꯩꯁꯦ. ꯂꯥꯏ ꯐꯗꯤꯕꯤꯁꯤ ꯀꯩꯊꯦꯜꯒꯤ ꯆꯤꯗꯥꯏꯁꯤꯗ ꯊꯝꯂꯝꯂꯒꯦ. ꯅꯪ ꯁꯤꯗ ꯂꯩꯍꯧꯔꯣꯀꯣ. ꯑꯩꯒꯤ ꯏꯐꯝꯗ ꯅꯪꯒꯤ ꯆꯟꯅꯐꯝ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ. ꯑꯗꯨꯅ ꯅꯪ ꯁꯤꯗ ꯑꯗꯨꯝ ꯂꯩꯍꯧꯔꯣꯀꯣ.
이동자 ꯑꯗꯨꯗꯤ ꯏꯅꯦ ꯈꯣꯏ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ 이마두기 라이프디비니 ꯑꯗꯣ ꯁꯤꯗ ꯁꯨꯝ ꯊꯝꯂꯝꯕꯒꯦ ꯍꯣꯏ 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 ꯃꯇꯥꯏꯗꯨꯗ ꯍꯦꯛ ꯊꯝꯃꯝꯃꯨ ꯃꯥꯅ ꯀꯥꯔꯛꯑꯒꯅꯦ ꯍꯦꯛ ꯄꯤꯕꯤꯕ ꯍꯥꯏꯗꯨꯅꯤ ꯍꯣꯏ ꯏꯗꯣꯝꯆꯥ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯒꯦ ꯑꯁ ꯅꯨꯡꯁꯤꯁꯤ ꯆꯨꯁꯜꯂꯛꯑꯦ ꯇꯧꯔꯤꯁꯤ ꯀꯗꯥꯏꯗ ꯅꯣꯡ ꯊꯣꯛꯀꯅꯤ ꯇꯧꯔꯤꯁꯤ ꯀꯗꯥꯏꯗ ꯊꯣꯛꯀꯅꯤ ꯑꯣ ꯁꯤꯒꯤ ꯁꯝꯇꯛ ꯃꯆꯥꯁꯤꯗ ꯍꯦꯛ ꯊꯣꯛꯄ ꯍꯥꯏꯗꯨꯅꯤ ꯑꯁꯤꯁꯨ ꯌꯦꯛꯇꯗꯒꯤ ꯍꯥꯏꯒꯨꯝꯗꯅ ꯂꯩꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯤ ꯈꯤꯇꯪꯒ ꯀꯜꯂꯕꯗꯤ ꯁꯣꯏꯗꯅ ꯇꯦꯜꯂꯤꯁꯦ ꯁꯤꯗ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯊꯣꯛꯄ ꯍꯥꯏꯗꯨꯅꯤ ꯊꯣꯛ ꯀꯟꯅ ꯆꯨꯈ꯭ꯔꯦꯅꯦ ꯃꯇꯝꯗꯅꯤꯅꯦ ꯑꯩꯅ ꯊꯤꯡꯉꯨꯕ ꯉꯝꯕ ꯅꯠꯇꯦ ꯀꯅꯥꯅꯁꯨ ꯊꯤꯡꯉꯨꯕ ꯉꯝꯕ ꯅꯠꯇꯦꯅꯦ 그리고 삐내줄래 그리는 날씨도 따산려나 무더운 뜨겁던 레이버시 능보 까나노 까나노 능보 mi fattashinda aibu 파괴했더니 거의 단단해라더니 이보 내 젊은 누시비요 aibu 묵다간미요 ꯃꯈꯥ ꯇꯥꯕ ꯋꯥꯔꯤ ꯉꯥꯏꯃꯤꯟꯅꯁꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ